Somerendra Thoksom, President Group of Indigenous People of Women Group. Tete po akong tambidamano kung natoktaksari Gensen Bidaksi, Somerendra Thoksom. Halo magtada masih sing lawa ano pung siba in naika ay goy nadi da ay tin sin bi ba norway ba ba sigi sa sing ma sing alam sing di balmo pang sing kay kung musari no yana ma nadi sin bi ba sin bi bi masih goy Ima try to give them the link Ima Mapan. Like either about Mahum. So, Kai, no, Subulina, Rumdari, Luna, Mountain Denton Biriba, the Domasiki, or the Basic Society, sing Basing. I think Levasi, Commission, or the Ima sing, CSS, Punamapu, I give my Kaidi, no Kurumdari. Masih koi anti repression di masih yang koi masih kita bermain dengan kita chat tu apa koi si yang tu kalau koi kan di rumah kita kan mesti tam ti kan lepas si biar dah tinggal ni ba koi tu India ki manung di sini jelamani hanya mungkin ubirakan dah aduga makoi Aipoi gapi sen binawa kamliba India ki landi amana magi masan masa oiba singda sat kata liset nata yenga ba amada tawbida ba ya tukut saba thomama tawkhiba adugumba nata thom awai koi na wasi dene koi na India si aipoi mapugi manung de koi si asyam koi na mapugi lebaki mi amoi na sidi jeda oi na ya na kus laudi bra na traga laudi bra hai tu ne laud to man badugi mon tu da ni koi na si mapoi de to khai na ta ra ke kai na tauri bo me si nei da na India ki mayokta lagu ge hai adu to ge hai nai koi na tunga ba ek me am pa dhan bai da osi pa jale kan koi da nai si masih ada koi kanal ni mawakan kanal lu tadi, makoi melen India ki natraga India ki leaders ini kan dah berhasil, yang lalu ni sih. Masih kanal nama kini thawang tadi, koi na, aku sih pakto peta, madu ki thawang tu tadi masih koi na nubi masih, tentu mereka ada mung dah koi na ing ni masih. Ningsing bi awa amana, koi India ki constitution se kari no hai basi ngasi ki miyam na yang kuk na ne bam sange malam di India ki constitution ase Government of India Act 1935 na male maduda ki 75% je low ra ga dare India je chalai ne Government of India Act 1935 je kan ho ek no hai tam da British te India ji loi je li me tam da koi di India ki miyam je karam na thak da ge hai ba sana kamun makhalam ne madu bi sana kawan do koi sam munda 75% je law ga ta chakra ga le kai gi madu koi law ri ba ha ga di periphery India ki lamda le ba tonga ba baning tam ba le ba hai bani ungtho pa ba le ba sawa ba bu ma ga ni hai ba sawa ba bu ma je karan nu thak ga ge hai ga ga di ka sai British ta chana ba chana kamun adu law do ba ya de ha ki mel India da le ba tam du ki leadership na kan ki mana benar-benar kerjaan yang itu tadi biasa, tak kau di sabi debat masih je, lalu orang masih bawa celai dia. Adu nanti kau tengah ba, black room yang kau di masih kau di miam sih, Tuhan Tuhan nak hati ba, mau kau di mana dia jauh cuma, masuk ba India kita nak kamu sih, lari lagi, apa itu wak ni, lawi ayu wakati masih akan tu hai, lu nengai biri ba. Merai te rocket sing masih yang pun na nila masih government India sami to bomo sa na traga je koi
머루이나 동안 아픽과 커뮤니티 면서 묻기는 할 때 락치는 뭐 도움 칼라면 인디아나 자타리지 아우라 마담마다 인디아나 인디펜던트 컴바다이는 47다 머닝 마카 컴바다이바 서와노 부모나가 여러분들 모두게 론 매아오래 론 어머니 세다강은 째레비 어느 허지 마담마다 론 리싱 모사쿠 핑글 론 오이네미 허지 이 핑글 론세 춤나기 싸마 파네 그런데 저는 우리 소리 같은 그 싸마 군웅아무티 론을 해놨다 머니푸르 론 좀 묵히기를 하는 아키 그들은 왜 내고 있을까는 봐 동안 이호비야 공직 정치리 아라 거기 군나에서 거기 아이덴티티 그 컬처 동안 큰 게 라롱에 거기 넘쳐들고 혼자기 해보지 거기 미안다 나시를 꼭 돕게 했다 objection an process present power at lotoke laura se lotoke ai tare shumna mak apna rauni le getere pha lotopa are kogi station track phongdokpa si an process present power at remove tawri refill tawri busi dum dai ni ya ko chadari maki ai kogi hongi modungina ai an process present power at si masel lotopa ko shedden ba ko khan ba ko taka ko season na bijin kra khandokpa akhoi chakan bi hok chimchel ga amuk khandokpa swai to rom ko 동안 ba makhan lamong me am season na ga ai ko ji namda na mo honari hai ba si ko gi ngasi gi miyam na ko dei pon to en lawe aduna ai ko manipuri ba pai thene taw ki ba portiese ko ai gi ko gi 동안 봐 많이 taw ba ai khan mo du gi mamang da Mexico da kai da ka taw bi ba khalai ko gi naked protest no 도 모두 짜증나 더 몰랐다고 하잖아. 토이버 통독두가 인시덴트 배양 짜증나다 하잖아. 거기 진짜 짜증나 하잖아. 그러나 그러면 우리기 이제지 망할라가는 말이다. 짝짝하다고 protest 막한도 어디 야 짜증나 수상하게 봐야 아다네 거기 말을 더 거지. 아니 거기 이마신들이 말을 눕히신다. 혹시 보고 거기 nupi la na ke hora ga da 1939 de hora ga da koi tuman ba protest bukhan me am se ai na khan ba di manipur ki ima sin de gi ngasi gi malayali ima sin hai ta kar tamjaba man hai ta re hai bi ini protest bukhan da tuman ba koi ho ke am koi ho re ai no ma koi atopa se sin da koi gi wa ga ma sa bi koi sam da be ga re kar maduda ma koi gi 미싱나 소하래 호이가 나빠 프로세스 막힐라마 너토기 머니부기 느피싱나 또에 아지가 까이도 까이 도자로 칼라가 뭐이나 하이버시 이마싱나 짝만어 비전 셀라가 아무고 비전 셀라가 아무고 피 파세 디에라간다 란팅나고 담다 유니폼 셀라가다 삼나가 유니폼 쳇바 폴리스가 유니폼 쳇바 우피 피온 쳇바 느피가 란팅나 비자 레바 아니 란팅나고 만바 아들바 스티에티 거기 무멘제 약파자 바이잖아 레바가니 길라비 타동나가 라죠 얼마만기 이형만이 뭐 있으시네요 양을 못해 맛이 땀증이네 있어 맛이 말레이 뭐 판 남들 때 되고 우드리 해 아이가 진짜 복제 해야 거기 이마스미 통단세 우피라나 자리나제 호르 혹시 포가 장전락과 형 신지다 거기 빠싱가 모두기 policy and strategy 야스터가 아이네 큰거리 뭐 아빠기 누파 식자 한테는 이행거리 나게 한테는 가장 자이 샤모 누파를 떠보고 그리고 이 호보마 잘 꼽다 담다 아이코이가 아키 뭐나다가 배구 뭐 그런 데가 봐 해보지 아이코이도 지금이에요 하이 아이코이도 어피네 비바 아까 더도와서 김토가 하키고 포트 아미나 가만노 떠오르니나 누파 식자 아키 무슨 레래 아두고 됐다 이마시 그 도원인데 뭐 사무사세지 ai 사실 형이요 그러니 그래 police는 나가 하도 비교를 하기 어디 봐봐 이마신 저 파위 뭐는 그 미양도 파위 마사 이샤 파워 봐야 아누나 그리고 뭐 형과 허가를 받았다 아이 그게 메로는 그 짠질리 봐도 묵는 그대로 매한테 1939년에 인디아의 기변에 평등의 범망 머니푸르나 거기 브리티시 마카다나 링인 것도 아이코지 이마시 아이코지 아초고초고 이슈신지다 마약나라가 라기 하이버다 1939다 허기와 이마시 이홍시
ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯆꯦꯡ ꯄꯨꯊꯣꯛꯈꯤꯗꯅꯕ ꯑꯩꯈꯣꯏꯒꯤ ꯆꯦꯡꯁꯨ ꯀꯣꯟꯅꯔꯣꯏ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏꯅ ꯆꯦꯡ ꯄꯨꯊꯣꯛꯄ ꯊꯤꯡꯕꯒꯤ ꯂꯥꯟꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯁꯪꯒꯤꯟ ꯄꯥꯏꯕ ꯂꯥꯟꯃꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯨꯛꯅꯗꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨꯗ ꯐꯥꯎꯈꯤꯕ ꯅꯨꯄꯤ ꯂꯥꯟꯅ ꯍꯧꯖꯤꯛꯐꯥꯎ ꯃꯤꯌꯥꯝꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯍꯧ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯠꯆꯠꯂꯛꯄ ꯃꯇꯝꯗꯁꯨ ꯏꯃꯥꯁꯤꯡ ꯍꯥꯏꯇꯥꯔꯦ 2001ꯒꯤ ꯁꯤꯁꯐꯤꯌꯔꯒꯤ ꯃꯇꯝꯗ ꯇꯧꯈꯤꯕ ꯃꯇꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ILPꯒꯤꯗ ꯇꯧꯈꯤꯕ ꯏꯍꯧ ꯃꯦꯟꯄꯦꯛꯅ ꯇꯧꯕꯗ ꯏꯍꯧ ꯇꯣꯀꯣꯃꯤꯅ ꯁꯤꯟꯈꯤꯕ ꯏꯍꯧꯗ ꯑꯗꯒꯤ ꯃꯃꯥꯡ ꯏꯍꯧꯗ ꯇꯣꯉꯥꯟꯕ ꯏꯍꯧ ꯃꯌꯥꯝꯁꯤꯗ ꯂꯧꯔꯤꯕ ꯂꯣꯟꯁꯤ ꯏꯃꯥꯁꯤꯡꯅ ꯂꯧꯔꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯥꯂꯦꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯑꯃꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯛꯅꯕ ꯑꯩꯈꯣꯏ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯗ ꯊꯣꯛꯏꯕ ꯁꯨꯃꯥꯏꯅ ꯏꯁꯨ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯡꯒꯤ ꯏꯃꯥꯁꯤꯡꯒꯤ ꯃꯇꯧ ꯇꯝꯃꯒ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨ ꯃꯌꯥꯝ ꯃꯣꯏꯁꯤ ꯇꯧꯔꯛꯑꯦꯅ ꯂꯧꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯍꯥꯏꯅ ꯂꯧꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯝꯕꯤꯈꯤꯕ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯗ ꯊꯝꯖꯔꯝꯕ ꯏꯃꯥꯁꯤꯡꯅ ꯄꯤꯖꯕ ꯈꯨꯗꯣꯜ ꯑꯃꯅꯦꯅ ꯑꯩꯅ ꯂꯧꯏ ꯍꯧꯖꯤꯛꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯉꯁꯤꯗ ꯐꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝꯁꯤꯗꯁꯨ ꯌꯦꯡꯁꯤꯅꯦ ꯅꯨꯄꯥꯒꯤ ꯃꯁꯤꯡꯁꯤ ꯄꯤꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯃꯅꯤ ꯂꯥꯛꯄꯁꯤ ꯃꯉꯥꯏ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯆꯠꯂꯒ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯆꯠꯄꯁꯦ ꯁꯤꯔꯤꯕ ꯀꯂꯛꯇꯨꯒꯤ ꯅꯨꯄꯥ ꯑꯃ ꯑꯅꯤ ꯂꯩꯔꯝꯒꯅꯤ ꯑꯇꯩꯗꯤ ꯏꯃꯥ ꯉꯥꯛꯇꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯈꯤꯇꯪ ꯃꯣꯔꯦꯟ ꯅꯥꯎꯟꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯂꯩꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯆꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤ ꯍꯤꯡꯅꯕ꯭ꯔꯥ ꯃꯁꯤꯗꯤ ꯌꯧꯁꯜꯂꯛꯇꯧ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯒꯤ ꯏꯁꯨꯁꯤꯡꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯅ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯛꯑꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯀꯤꯕꯗꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯤꯁꯨ ꯀꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯇꯝꯊꯤꯅ ꯑꯩꯈꯣꯏꯗ ꯑꯣꯠ ꯂꯩꯕ ꯏꯁꯥꯃꯛ ꯍꯥꯏꯇꯥꯔꯦ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯇꯧꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯁꯤꯁꯨ ꯑꯀꯤꯕꯗ ꯂꯩ ꯍꯥꯏꯇꯥꯔꯦ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯒ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩ ꯏꯅꯥꯎ ꯅꯨꯄꯥꯅ ꯖꯤꯞꯁꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄ ꯃꯃꯥꯟꯅꯕꯒꯤ ꯑꯩ ꯃꯅꯤꯡ ꯐꯥꯎꯗꯣꯛ ꯆꯦꯜꯂꯦꯕ ꯑꯁ ꯀꯩꯅꯣ ꯀꯥꯏꯅꯣ ꯑꯩ ꯐꯥꯕ ꯂꯥꯛꯄꯣꯏꯅ ꯎꯕ ꯍꯥꯏꯇꯥꯔꯦ ꯂꯥꯟꯅ ꯄꯨꯡꯗ ꯎ ꯂꯩꯔꯦꯕ ꯏꯁꯥꯁꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯇꯧꯈꯤꯕ ꯄ꯭ꯔꯦꯁꯔ ꯄꯣꯠ ꯂꯩꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯕ ꯂꯩꯔꯦꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯚꯣꯜꯚꯃꯦꯟ ꯂꯩꯔꯤꯕ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯤꯕ ꯑꯩꯈꯣꯏꯐꯥꯎꯅ ꯑꯗꯨꯝ ꯀꯤꯔꯒꯗꯤ ꯁꯨꯡꯇꯧ ꯇꯧꯗꯕ ꯃꯤꯗꯨꯗꯤ ꯀꯌꯥꯝ ꯀꯤꯔꯝꯒꯅꯤ ꯁꯤꯅꯤ ꯑꯗꯨꯝꯗꯤ ꯀꯤꯔꯝꯒꯅꯤ ꯂꯧꯋꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯃꯆꯠꯁꯦ ꯑꯐ ꯐꯪꯕ ꯑꯩꯈꯣꯏ ꯁꯣꯛꯊꯔꯕ ꯑꯩꯈꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤ ꯏꯪꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯀꯩꯒꯨꯝꯕ ꯍꯌꯦꯡ ꯏꯁꯨ ꯑꯃ ꯍꯦꯛꯇ ꯊꯣꯛꯄ ꯌꯥꯏꯕ ꯍꯌꯦꯡ ꯉꯥꯛꯇꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯒ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯉꯁꯥꯏꯒꯤ ꯑꯐꯕ ꯔꯤꯂꯦꯁꯟ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯗꯣꯛꯄ ꯅꯠꯇꯦ ꯑꯥꯁꯄꯥ ꯂꯧꯊꯣꯛꯄ ꯅꯠꯇꯦ ꯕ꯭ꯂꯦꯛ ꯂꯣ ꯃꯌꯥꯝ ꯂꯧꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯍꯌꯦꯡ ꯏꯁꯨ ꯑꯃ ꯍꯦꯛꯇ ꯊꯣꯛꯄ ꯌꯥꯏꯕ ꯃꯗꯨꯗꯤ ꯑꯇꯣꯞꯄ ꯏꯍꯧ ꯈꯛꯇ ꯑꯣꯏꯈꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯅꯦ ꯍꯥꯏꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯪꯊꯅ ꯇꯞꯊꯅ ꯂꯩꯕ ꯌꯥꯕ ꯁ꯭ꯇꯦꯖꯁꯨ ꯅꯠꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯨ ꯍꯣꯡꯗꯣꯛꯇ꯭ꯔꯤꯕ ꯍꯣꯡꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯗꯤ ꯌꯥꯎꯔꯤꯕ ꯑꯐꯁ꯭ꯋꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕ꯭ꯂꯦꯛ ꯂꯣꯒꯤ ꯑꯦꯅꯦꯁ ꯃꯌꯥꯝ ꯄꯥꯜꯂꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯨꯁꯤ ꯍꯌꯦꯡ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯀꯟꯕ ꯏꯍꯧ ꯍꯌꯦꯡ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯏ ꯂꯣꯏꯗ꯭ꯔꯤꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯈꯜ ꯈꯨꯈꯟꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗꯧꯅ ꯇꯧꯋꯦꯕ ꯗꯦꯠ ꯃꯤꯟꯁ ꯑꯩꯅ ꯍꯥꯏꯕꯗꯤ ꯗꯤꯜꯂꯤꯗ ꯄꯥꯟꯕ ꯁꯦꯟꯇꯔꯒꯤ ꯋꯥꯈꯜ ꯈꯨꯈꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯄꯤꯁ ꯐꯪꯕ ꯑꯃꯁꯨꯡ ꯐꯪꯗꯕ ꯍꯥꯏꯁꯦ ꯃꯈꯣꯏꯒꯤ ꯃꯈꯥ ꯌꯥꯎꯅ ꯄꯣꯜꯂꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯣ ꯃꯗꯨ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯂꯣꯏꯅ ꯂꯩꯉꯥꯛꯇ ꯁꯤꯖꯤꯟꯅꯒꯗꯕ ꯑꯗꯨꯒ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯈꯜ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯈꯔ ꯇꯧꯔꯒꯗꯤ ꯉꯁꯤ ꯑꯄꯣꯁꯄꯥꯔꯒꯤ ꯀꯩꯅꯣꯗ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯝ ꯀꯥꯞꯄ ꯌꯥꯕꯒꯤ ꯍꯛꯇꯨ ꯃꯣꯏꯗ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯡꯗ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯍꯧꯁꯤ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯏꯍꯧꯁꯤ ꯂꯥꯛꯊꯅꯕ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄ꯭ꯔꯣꯁꯦꯁ ꯑꯃꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛ ꯍꯟꯊꯔꯤꯁꯤꯗꯤ ꯑꯗꯨꯕꯨ ꯃꯣꯏ ꯇꯁꯦꯡꯅ ꯃꯗꯨ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯃꯣꯏꯅ ꯌꯦꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯗꯨ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯕꯅꯤ ꯃꯗꯨꯗꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯣ ꯀꯔꯤꯝꯇ ꯍꯣꯡꯗꯣꯛꯄ ꯂꯩꯇꯦ ꯍꯣꯡꯗꯣꯛꯄ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯨꯁꯦ ꯍꯌꯦꯡ ꯑꯣꯏꯔꯁꯨ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯝꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯤꯑꯣꯠ ꯃꯤꯅꯩꯅ ꯊꯜꯂꯕ ꯅꯨꯃꯤꯠ ꯑꯗꯨꯗ
이마싱 웃기고 프로테스트는 말이에요. 미양다 그 담비를 분화해서 그런 비금도 힘이 해도 양 매식을 딱 필요한 거. 아두가 내 머리로 막이 마사 수신데서 스마이트 거 같은 거 아서버 이슈모 토끼부 담다 담티리로 뭐든가 이슈모 토끼부 담다 거기 이마싱아 아시고는 봐 양다 왜 해자래 말에 여기 탁다 해자래 북한다가 좀 프로테스트 뭐 사타기 해버시주 거기 마지막 하나가 제네레이션 친다 거의 여보 신호 아마디 모두 거기 탐모이다 제네레이션이 탐모이다 짠드나 내려간다 그리고 뭐 레바기 아소보쇼바 레바 까이기도 봐 이슈메양 토르포모 담다 거기 호컬럽디 봐 거기 션하다 거기 나하 거기 이kal럽디 봐 루피 마사싱 루파 마사싱 모두 담드는 나버기 para 아마디 오래전에는 간제 아두가 로실렉보다 아니 탐정이 용된 것이 거기 이마신을 넣으니까 통당 순나 동들 락하다가 동들 락 거기 못하기 제네레이션 신나서 아두고 몰래바기 좀좀 이슈싱 갖고 독비렸구나 거기 이슈싱 것이 레바 닝목이 와카론제 거기 같이 가도만 막 이슈 돌아오던 제 독자라가서 레바 시디 그냥 거기 랭귀지 마다가 동안 이슈야 막 거기 자타리 시다 미 기간 독비로 할 것 토록 만들어 좀 매암래 아두나 마땅보다 거기 누피라리 하라가 거기 이마싱시 이 프로테스트 비브데 야비 이마싱을 놓고 롤 도마이도나 거기 동다 독비를 거기 제네레이션다 독비를 끄덕리와 거기 셀리사싱수 도마이네 이마싱을 통당 짱을 해봐 그 로비기도 도마이나 로비유 하고 와고 그래서 답자가 진짜게 아마디 아두군바 야암나 거기 담티르바 더더욱 어디다 거기 아서버 프로테스트 짜타기와 이마신 너무 구사하나 이까이 금노 어쩌고를 구름들이 꾸는 먹고 구름들이 있습니다. Takasari ikai kumezeri ba samore do thongsom special sigi by